हाइना अहल लमनगी हाइनबा मतुंग इन्ना लाइक लाइसु हईबा मियोइसिंगना हेना ज्ञान ताबा भाव ताबा हेली हाइनरमी अदुबु लाइक लाइसु वांगना तमदुना मसामक डॉक्टर ओइबा सरिता अमसुंग महाकी मपुरोइबा इंजीनियर अमरगी इमुंग मनुंगददी मबानी तोंगान चनबगी डाइवोर्स तौबगी वफम चनरमी बेमा करी तौबा यावरगेने नंगना बाबाबु युम असिदा कौरकलिसिबु बाबा आई युम असिदा अतै लैबा ngमरoi आई तोंगान चानबा अमुक्ता सिंबिउ हाइना बाबा कौरिमी करी वानोने इबेमा नंगना nganglidubु नते नंगबु इबुंगोगा खतना चैनबका यावरबो मत्ते बाबा खतना चैनबका करीम यावदे बाबा अफबा उकिल अमा तानादुना डाइवोर्स की चेदो अमुक्ता संबिनबा होनबिउ अदुगा डाइवोर्स ओइदी फावबा आई रूम अमदा भरा लौदुना लैगे बाबा ओ चट्टीखो खरा यांगना चट्टीखो नंगना चटखरगा अखोइसुने इचानुपासे तक तेपा नुपी अमा थीदुना लुहोंग थोके खल्लिमी हैमा करी वानोने इचन्ना हाइरिदुबु अइना युम असि काइदनबा होनरी अदुगा इचन्ना अमुक लुहोंबगी वारी हौदोरगलिसिबु नते इसेनुपासिबु अतोपा नुपी मचागा का आहा बाबा मदुगी करीम वफम लैते अदुगा मसीदा तामोगी अरानबसु करीम याउदे अइगी वारी हाइबबु अइ युम असिदा मतम कुइना लैबा ngमरoi सरितागी मपाबुंग सरिताना हाइरिबा वारी अदो ताबदा अंगकपा फावरमी महाकना तोंगाना चानिंगलिबसे करी मरमगी चानिंगलिबनो हाइबसे कनामता खंगबा ngamlamde सरिता मपुरोइबा अमसुंग मनेमदा वहाई खरा हाइरमलगा मपाम लमदम तमना चटलम्मी हाइमा इने नुंगाइरिबो केदोंगै लाक्लिनो हो ननेसे अइना कौरकलिनी नन्ना नपुरोइबा ननेम थादोकलगा तोंगाना चारनी हाइसिबु करी नुंगाइतबा लैगे नत्ते नंगबु अखोइना लारिक लाइसु तमहंदुना नन्ना चटके हाइबा लंबीदुदा चलहल्ले डॉक्टर तमगे हाइबसु तमहल्ले नंगना हाइबा पुनमक अखोइना यादुना त लाक्लिबा लुहोंगबा हाइरे नंगना यानदबा अदुगा होंगदीरे अदुगा हुजिकना करीगी नयुम थादोक्तुना लाक्लिनो फरे दो ममा हुजिक ngangluranu angang se lamsang sima gari machada lakpagi wabana loiramani nangi wari do kona ingna tapna phajana tanasi natte ne moiba aina nganglise mangonda ngangba cheiba natte masama doctor ama oiraga asukiyam gyan taraga kari maramgi asigumba khongthang thanglibano hangbani aisu mama ama oibanina खुलक लेरक करू लेकाय ममांगदा अखोइबु करीनी आयना हाइना दोरिगे इमा नंग मदुगी करीमत खंगनुओ बाजार मयादा आई रूम थीरिये हेक फंगबगा आई रेन अदुदा होंखरनी कइरो लेकाय ममांगदा आई इमा बाबाबु मिगी वाथी वरम तहल्लोये सरिता असि हाइरमलगा महाकी कादा चंखरे बेमा लाइखोने इमाना nganglibase nangbu yum asida leheningdaba nattene he isor karino aigi laibakta thoklibasibu mama nang yam khanjanganu se ukil afaba ama pharaga yum asi kaidanaba honaraga loire kaino natte ai haidi iyanu padusu ichanu pisina mapam hallani haibada karimata haidra nangbu haide karimata haide इचेदुना अदुम वा अमा नि खरा हाइरे अदुतनी खंगले मोइगिसे सोइदना मनी ममौ नुंगाइनदबा ओइरमगनी हे वारी अचुंबा खंगदना करीमता हाइबा यापोनते अइना हाइरिदो मदुना फादोइनी हयेंगमक उकिल अमा फारगा फजना तानादा याद्रे मी ख्वाइगिना इमुंग मनुंग थुगाइना बहाइना उकिल फानै अखोइगिना इमुंग मनुंग काइदना बहाइना उकिल फादोरिमी मथंग नुमित्ता सरितागी मपा उकिल अमा मयुमदा कौरकलम्मी करी लेरे तादा अइबु युम असिदा कौरकलिबदी इहे वारी से असुमाइना नि ओजा अइगी नाइतोम पोपी इचानुपी अमा यावजबदो ngarang se tongana charani haina yumda halakle ojana ain kanun do khangba henbanina ichanupi na divorce tawrani haina tawri se ojana divorce se oidana ba khara chahi ani ahum tang chingthana thambiu haina kaurimi ho khange nang haining lidoi ado angang sina khaina ningli sina kari maram gino ne madui wadudi akhoi su khangde ne oza
ꯑꯗꯨꯅꯕꯨ ꯑꯣꯖꯥꯗ ꯆꯍꯤ 2-3 ꯆꯤꯡꯊꯕꯤꯌꯨ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯌꯦꯔꯥ ꯀꯔꯤ ꯋꯥꯅꯣꯗ ꯇꯥꯗꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯨ? ꯅꯠꯇꯦ ꯑꯩꯕꯨ ꯃꯔꯝ ꯈꯪꯗꯅ ꯖꯁ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯀꯔꯤ ꯍꯥꯏꯔꯨꯆꯣ ꯍꯥꯏꯅꯣ? ꯃꯇꯥꯡ ꯑꯁꯤꯗ ꯁꯔꯤꯇꯥ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯕꯕꯥꯅ ꯑꯣꯖꯥ ꯀꯧꯔꯛꯄꯁꯦ ꯌꯥꯝ ꯐꯔꯦꯌꯦ꯫ ꯑꯣꯖꯥ, ꯋꯥꯔꯤꯗꯤ ꯕꯕꯥꯅ ꯇꯝꯗꯅ ꯂꯣꯏ ꯈꯪꯂꯝꯃꯅꯤ꯫ ꯑꯩ ꯏꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯏꯅꯦꯝꯗꯒꯤ ꯀꯔꯤꯝ ꯄꯥꯝꯖꯕ ꯂꯩꯖꯗꯦ꯫ ꯇꯨꯡꯗꯁꯨ ꯑꯩ ꯃꯈꯣꯏꯗꯒꯤ ꯂꯟ ꯊꯨꯝ ꯀꯔꯤꯝ ꯇꯥꯟꯖꯔꯣꯏ꯫ ꯍꯧꯖꯤꯛ ꯑꯣꯖꯥꯒꯤ ꯊꯕꯛ ꯍꯥꯏꯕꯕꯨ ꯉꯝꯃꯤꯕ ꯃꯈꯩ ꯈꯔ ꯌꯥꯡꯅ ꯁꯤꯟꯕꯤꯗꯨꯅ ꯗꯥꯏꯚꯣꯔꯁꯁꯦ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯐꯔꯦ ꯕꯦꯝꯃ ꯅꯪ ꯆꯪꯉꯣ꯫ ꯑꯣꯖꯥꯁꯨ ꯊꯕꯛ ꯂꯩ ꯀꯥꯏꯗꯅꯣ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯀꯣꯟꯅ ꯑꯃꯨꯛ ꯐꯖꯅ ꯁꯥꯟꯅꯁꯤ꯫ ꯑꯣꯖꯥ ꯈꯪꯂꯦꯗꯅ ꯏꯪꯅ ꯇꯞꯅ ꯈꯔ ꯁꯥꯡꯅ ꯀꯣ꯫ ꯃꯄꯥꯅ ꯋꯥ ꯑꯃ ꯃꯆꯥꯅ ꯋꯥ ꯑꯃ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯎꯀꯤꯜ ꯑꯗꯣ ꯃꯊꯥ ꯁꯥꯗꯨꯅ ꯇꯧꯐꯝ ꯈꯪꯗꯕꯗꯩ ꯁꯔꯤꯇꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯅꯦꯝꯒ ꯇꯥꯟꯅꯔꯒ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯪꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯁꯔꯤꯇꯥꯅ ꯗꯥꯏꯚꯣꯔꯁ ꯇꯧꯕꯒꯤ ꯋꯥꯐꯝ ꯍꯥꯏ꯫ ꯃꯗꯨꯒꯤ ꯃꯔꯝꯗ ꯈꯖꯤꯛꯇꯪ ꯈꯪꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯇꯥꯛꯄꯤꯌꯨ ꯑꯣꯖꯥ꯫ ꯑꯣꯖꯥ ꯀꯔꯤ ꯈꯪꯅꯤꯡꯕ ꯂꯩꯕꯒꯦ? ꯏꯕꯨꯡꯉꯣ, ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯗꯤ ꯅꯕꯥꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕꯁꯨ ꯅꯠꯇꯦ, ꯃꯍꯩ ꯃꯁꯤꯡ ꯍꯥꯏꯔꯦ ꯌꯧꯅ ꯇꯝꯅ ꯅꯁꯥꯃꯛ ꯊꯕꯛ ꯇꯧꯔꯤꯕ ꯅꯕꯥꯅꯤꯅ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯈꯥꯏꯅꯅꯤꯡꯂꯤꯕꯁꯦ? ꯅꯪꯒꯤ ꯅꯨꯄꯤꯗ ꯍꯪꯂꯨꯔꯦ, ꯅꯪꯒꯤ ꯀꯔꯤꯝ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏ꯫ ꯋꯥꯔꯤꯁꯦ ꯈꯪꯗꯗꯅ ꯑꯩ ꯏꯕꯨꯡꯉꯣꯗ ꯍꯪꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯑꯣꯖꯥ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯊꯕꯛ ꯇꯧꯕꯅ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ꯫ ꯃꯤꯗꯨꯅ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯗꯤ, ꯃꯑꯣꯡ ꯆꯠꯁꯜꯂꯛꯇ꯭ꯔꯗꯤ ꯀꯔꯤ ꯇꯧꯗꯣꯔꯤꯒꯦ? ꯉꯥꯏꯈꯣ ꯏꯃꯥ, ꯑꯩ ꯍꯥꯏꯒꯦ ꯋꯥꯁꯦ ꯐꯖꯅ꯫ ꯑꯣꯖꯥ, ꯏꯃꯥꯅ ꯍꯥꯏꯁꯦ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝ ꯋꯥꯔꯤ ꯂꯩꯇꯦ꯫ ꯁꯔꯤꯇꯥ ꯌꯥꯝ ꯑꯐꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯈꯠꯅꯕ ꯂꯥꯎꯅꯕ ꯀꯔꯤꯝ ꯌꯥꯎꯗꯦ꯫ ꯍꯣꯏ, ꯅꯨꯡꯉꯥꯏꯇꯕꯗꯤ ꯏꯃꯨꯡ ꯃꯅꯤꯡꯒꯤ ꯈꯖꯤꯛ ꯈꯔꯥꯛ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯤ ꯑꯣꯖꯥꯗ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯑꯣꯖꯥꯅ ꯈꯪꯂꯤꯗꯨꯅꯤ꯫ ꯉꯥꯏꯈꯣ ꯑꯣꯖꯥ ꯏꯕꯨꯡꯉꯣ, ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯍꯧꯒꯦ꯫ ꯏꯃꯧꯗꯣ ꯊꯥ ꯂꯦꯞꯄꯕꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯑꯉꯥꯡ ꯌꯥꯎꯔ ꯃꯇꯨꯡꯗ ꯌꯨꯝꯗ ꯂꯥꯛꯂꯗꯤ ꯑꯩꯈꯣꯏꯗꯤ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤ ꯍꯥꯏꯅ ꯂꯧꯁꯟꯕ ꯉꯝꯃꯣꯏꯀꯣ꯫ ꯁꯔꯤꯇꯥ ꯊꯥ ꯂꯦꯞꯄꯦ ꯃꯃꯥ ꯑꯣꯏꯗꯣꯔꯦ ꯍꯥꯏꯕ ꯋꯥꯁꯤꯗꯤ ꯅꯍꯥꯟꯗꯩ ꯑꯩꯉꯣꯟꯗ ꯀꯅꯥꯃꯠꯇꯅ ꯍꯥꯏꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯑꯗꯨꯒ ꯏꯕꯨꯡꯉꯣ, ꯅꯪꯅ ꯊꯥ ꯂꯦꯞꯄꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯈꯥꯏꯅꯔꯅꯤ, ꯗꯥꯏꯚꯣꯔꯁ ꯇꯧꯔꯒꯦ ꯍꯥꯏꯕꯗ ꯅꯪꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯤꯗꯨꯅ ꯀꯔꯤꯒꯤꯅೋ? ꯅꯪꯕꯨ ꯃꯄꯥ ꯍꯥꯏꯗꯣ ꯑꯣꯏꯅꯤꯡꯗ꯭ꯔꯣ? ꯀꯔꯤ ꯋꯥꯅꯣꯅꯦ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤꯗꯨꯕꯨ? ꯁꯪꯁꯥꯔꯁꯤꯗ ꯃꯄꯥ ꯑꯣꯏꯅꯤꯡꯗꯕ ꯀꯅꯥ ꯌꯥꯎꯕꯒꯦ? ꯑꯩꯗꯤ ꯁꯔꯤꯇꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯔꯤꯅꯤ, ꯄꯨꯜꯂꯞ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯅ꯫ ꯃꯥꯅ ꯌꯥꯅꯤꯡꯗꯦ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯎꯀꯤꯜ ꯁꯔꯤꯇꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯅꯦꯝꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯔꯤꯇꯥꯒꯤ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯀꯦꯁ ꯑꯗꯣ ꯁꯥꯡꯅ ꯆꯤꯡꯊꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗꯁꯨ ꯁꯔꯤꯇꯥꯅ ꯍꯣꯠꯅꯕ ꯀꯟꯕꯗꯒꯤ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯍꯧꯗꯕꯒꯤ ꯃꯅꯨꯡꯗ ꯁꯔꯤꯇꯥ ꯃꯄꯨꯔꯣꯏꯕꯗꯒꯤ ꯗꯥꯏꯚꯣꯔꯁ ꯂꯧꯔꯝꯃꯤ꯫ ꯕꯦꯃꯥ, ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ? ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯈꯥꯏꯅꯗꯅꯕ ꯍꯥꯏꯅ ꯀꯌꯥꯃꯗꯤ ꯍꯣꯠꯅꯔꯦ, ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯗꯕꯗꯩ ꯈꯥꯏꯅꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯁꯥꯃꯛꯁꯨ ꯃꯃꯥ ꯑꯣꯏꯗꯣꯔꯦꯗꯅ, ꯃꯗꯨꯗ ꯈꯪꯒꯅꯤ ꯅꯪ꯫ ꯑꯉꯥꯡ ꯑꯃ ꯆꯥꯎꯔꯛꯅꯕ ꯌꯣꯛꯂꯛꯄꯗ ꯃꯃꯥ ꯃꯄꯥ ꯃꯄꯨꯕꯣꯛ ꯃꯕꯣꯛꯀꯤ ꯀꯌꯥꯝ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯣ ꯈꯪꯒꯅꯤ ꯅꯪ꯫ ꯁꯔꯤꯇꯥ ꯃꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯣ ꯀꯔꯤꯃꯠꯇ ꯇꯥꯁꯟꯅꯗꯕ ꯁꯥꯔꯒ ꯋꯥ ꯑꯃꯠꯇ ꯈꯨꯝꯂꯝꯗꯉꯩ ꯃꯍꯥꯛꯀꯤ ꯔꯦꯟ ꯑꯗꯨꯗ ꯂꯩꯕ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯊꯟꯇ ꯃꯄꯥꯟꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯔꯤꯇꯥ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯎꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯎꯅꯔ ꯃꯇꯨꯡꯗ ꯅꯣꯡꯃ ꯁꯔꯤꯇꯥ ꯃꯄꯨꯔꯣꯏꯕ ꯃꯅꯦꯝ ꯑꯃꯁꯨꯡ ꯃꯄꯥꯝ ꯃꯥꯏꯀꯩꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨꯗ ꯀꯧꯔꯝꯃꯤ꯫ ꯍꯩꯃꯥ, ꯏꯁꯨ ꯅꯨꯄꯥꯁꯤꯗꯤ ꯃꯁꯛ ꯃꯇꯧ ꯑꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯁꯅꯥ ꯃꯇꯨꯝꯅꯤ ꯁꯅꯥ ꯃꯇꯨꯝ꯫ ꯍꯣꯏꯅꯦ, ꯏꯁꯨ ꯅꯨꯄꯥꯁꯤꯗꯤ ꯑꯩꯈꯣꯏꯒ ꯀꯅꯥꯝ ꯂꯧꯗ꯭ꯔꯦꯅꯦ꯫ ꯃꯄꯥ ꯄꯣꯛꯄ ꯃꯕꯣꯛ ꯑꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ꯫ ꯐꯔꯦ, ꯏꯕꯦꯝꯃ ꯅꯪꯅ ꯌꯨꯝ ꯀꯩ ꯄꯥꯟꯗꯉꯩ ꯐꯖꯅ ꯂꯩꯔꯛꯄꯁꯦ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯨ ꯌꯥꯎꯔꯕꯅꯤꯅ ꯌꯨꯝꯗ ꯆꯠꯂꯁꯤ ꯏꯕꯦꯝꯃ꯫ ꯑꯉꯥꯡꯁꯦ ꯃꯄꯥ ꯃꯄꯨꯕꯣꯛ ꯃꯕꯣꯛ ꯌꯥꯎꯗꯅ ꯆꯥꯎꯔꯛꯅꯕ ꯌꯣꯛꯄ ꯍꯥꯏꯗꯣ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯍꯣꯏ, ꯆꯨꯝꯃꯤ ꯁꯔꯤꯇꯥ ꯏꯃꯥꯅ ꯍꯥꯏꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯌꯥꯎꯔꯕꯅꯤꯅ ꯌꯨꯝ ꯆꯠꯂꯁꯤ, ꯑꯗꯨꯒ ꯏꯕꯥꯅꯤ ꯆꯪꯅ ꯑꯉꯥꯡꯁꯦ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯆꯥꯎꯅꯕ ꯌꯣꯛꯁꯤ꯫ ꯁꯔꯤꯇꯥ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯅꯦꯝꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯅꯍꯥꯟꯗꯒꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯛꯄ ꯋꯥꯍꯩꯁꯤꯡꯗꯣ ꯃꯄꯥꯕꯨꯡ ꯑꯃꯁꯨꯡ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ, ꯕꯕꯥ,
Noina nahandagi aibu kari maramgi khainarino aina hangbado ngasidi ai sengna mayam mamangda hairage ai mama oirani tha lepe haiba pause khangba numittudagi ipuroiba amasung inemna aigi ibuk manungda leiriba angang asibu nupira natraga nupara haibase khangnabagi-damak aibu ultrasound taunaba haina yam kanna hai madu aina yaningdabadagi taukhide maram asina moi aibu nutigi ngangba chaiba tawbirami inem amasung ipuroibana nupa pambagi changda aigi ibuk manungda leiriba angang asibu nupi oiba taradi kuithana kedauduri abortion tawbana phai hairakpadagi ai khainagani haina phirep laukhibani ima aduga tamo amasung inemda hairisini karigumba angang asina nupi oiramba taradi nabani mafam asida lamgadra nupa oibaduda afaba sana yum chasi haido nachinduna ngambu ngammine aina waringai matamdudana kanam hanna yengbiraktraga hujikna yum chalasi haina laginine ichase nahandi phatti haina mayamna ngannarisidi noina adugumba bebhar chatpaduna oirammedana hai ibungo nangsu larik laisu adukyam hairaga adugumba aina yadaba thabak tawrido ichanupi sina phabaini natradi nama nacha nabani magnasi jail manungda hawai apumbado chagadani khangu